ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯕꯣꯔꯥꯖꯥꯎ ꯃꯌꯥꯡ ꯏꯀꯪ ꯀꯪꯕ ꯃꯈꯩ ꯃꯐꯨꯔꯤꯠꯀ ꯂꯧꯊꯣꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯆꯣꯡꯐꯟꯗꯨꯅ ꯇꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯖꯥꯎ ꯃꯈꯣꯡ ꯑꯃꯨꯛ ꯐꯥꯛꯇꯣꯛ ꯃꯈꯣꯡꯗꯣ ꯑꯃꯨꯛ ꯁꯨꯞꯆꯤꯟ ꯃꯈꯨꯠ ꯑꯃꯨꯛ ꯊꯥꯡꯒꯠ ꯑꯃꯨꯛ ꯊꯥꯡꯊ ꯇꯧꯔꯤ꯫ ꯑꯃꯨꯛꯇꯕꯨ ꯂꯣꯏꯔꯤ ꯑꯃꯨꯖꯥꯎ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯤ꯫ ꯁꯔꯨ ꯄꯣꯂꯥꯡꯅ ꯐꯟ ꯐꯟ ꯆꯣꯡꯕ ꯃꯥꯟꯈꯩ ꯂꯦꯞꯇꯨꯅ ꯆꯣꯡꯂꯤ꯫ ꯁꯤꯒꯦ ꯇꯧꯏ꯫ ꯈꯔ ꯆꯣꯡꯂꯕꯗꯤ ꯌꯥꯔꯦꯗ꯫ ꯌꯣꯠ ꯑꯃꯨꯛ ꯊꯥꯡꯒꯠꯂꯒꯦ ꯄꯥꯝꯕꯣꯝꯁꯤ ꯆꯥꯎꯅꯅꯕ꯫ ꯑꯁꯤ ꯍꯥꯏꯅ ꯗꯥꯔꯤꯗ ꯃꯥꯅ ꯊꯝꯂꯤꯕ ꯌꯣꯠ ꯃꯇꯨꯝ ꯑꯅꯤꯗꯨ ꯃꯈꯨꯠ ꯅꯥꯝꯃ ꯅꯥꯝꯃꯅ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯂꯤ꯫ ꯑꯩꯒꯤ ꯄꯥꯝꯕꯣꯝꯁꯦ ꯑꯩꯅ ꯌꯣꯠ ꯇꯣꯏꯅ ꯊꯥꯡꯒꯠꯄꯗꯒꯤ ꯈꯔꯗꯤ ꯆꯥꯎꯖꯔꯦꯅꯦꯀꯣ꯫ ꯋꯥꯔꯁꯨ ꯋꯥꯅ ꯌꯣꯠꯁꯦ ꯌꯥꯝꯗ꯭ꯔꯕꯗ 10 ꯂꯛꯇꯤ ꯊꯥꯡꯒꯠꯀꯦ꯫ ꯑꯩꯒꯤ ꯄꯥꯝꯕꯣꯝꯁꯦ ꯃꯇ꯭ꯔꯪ ꯃꯇ꯭ꯔꯪ ꯀꯥꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯍꯧꯔꯒꯦ꯫ 1 2 3 4 5 6 7 ꯉꯝꯗ꯭ꯔꯦ ꯍꯦꯔꯥ ꯀꯩꯁꯨ ꯂꯩꯇꯕ ꯌꯣꯠꯁꯤꯕꯨ ꯊꯥꯡꯒꯠꯀꯦꯗ 5 6 ꯑꯁꯤ ꯍꯥꯏꯅ ꯃꯁꯤꯡ ꯊꯤꯗꯨꯅ ꯕꯣꯔꯥꯖꯥꯎ ꯌꯣꯠ ꯑꯗꯨ ꯀꯟꯅ ꯊꯥꯡꯒꯠꯂꯤ꯫ ꯑꯁꯨꯝꯅ ꯕꯣꯔꯥꯖꯥꯎ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯂꯣꯏꯔꯕꯗ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯃꯨꯕꯤ ꯇꯥꯅꯕ ꯍꯥꯏꯗꯅ ꯑꯩ ꯃꯃꯥ ꯇꯥꯕ꯭ꯔꯅꯤ ꯅꯪꯕꯣ? ꯑꯩ ꯃꯃꯥ ꯇꯥꯔꯣꯏꯗꯕꯅꯤ ꯃꯁꯤ ꯁꯦꯔꯦ ꯆꯠꯄꯤꯁꯦ꯫ ꯑꯩ ꯃꯨꯕꯤ ꯑꯩ ꯃꯨꯕꯤ ꯍꯥꯏꯕꯤ ꯀꯣꯛ ꯃꯥꯟꯕꯤ꯫ ꯃꯨꯕꯤ ꯏꯃꯨꯡꯗꯒꯤ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯇꯨꯅ ꯍꯣ ꯀꯔꯤꯅꯣ ꯀꯩꯗꯧꯕꯤꯔꯒꯦ ꯑꯌꯨꯛꯁꯤꯗ ꯂꯥꯛꯇꯅ ꯀꯧꯔꯤꯕꯗꯨꯕꯣ? ꯀꯅꯥ ꯁꯤꯔꯦ ꯍꯥꯏꯕꯅꯣ? ꯍꯩ ꯃꯃꯥ ꯀꯔꯤ ꯈꯨꯈꯨꯝ ꯂꯥꯛꯈꯨꯝꯅꯣ? ꯅꯄꯨꯔꯣꯏꯕꯅ ꯀꯧꯕꯗ ꯑꯗꯨꯝꯅ ꯈꯨꯝꯕ ꯍꯧꯅꯕ꯭ꯔꯥ? ꯃꯣꯏ ꯃꯄꯥꯁꯨ ꯀꯔꯤ ꯈꯨꯀꯧ ꯂꯥꯛꯀꯧꯅꯣ? ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯂꯥꯛꯇꯅ ꯀꯧꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯣ? ꯑꯩꯉꯣꯟꯗ ꯀ꯭ꯋꯥꯛ ꯃꯥꯟꯕꯤ ꯀꯥꯏꯅꯁꯨ ꯍꯥꯏꯖꯔꯤ꯫ ꯀ꯭ꯋꯥꯛꯇꯤ ꯑꯩꯉꯣꯟꯗꯒꯤꯕꯨ ꯃꯣꯏ ꯃꯄꯥꯅ ꯍꯦꯟꯅ ꯃꯥꯜꯂꯤꯅꯦ꯫ ꯐꯤꯕꯝ ꯃꯇꯥꯗꯨꯒ ꯀ꯭ꯋꯥꯛ ꯑꯅꯥꯕ ꯏꯁꯤꯡꯗ ꯇꯥꯔꯨꯕ ꯍꯦꯛ ꯃꯥꯟꯅꯗꯅ꯫ ꯀꯔꯤꯕ? ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯑꯩꯕꯨ ꯀ꯭ꯋꯥꯛ ꯑꯅꯥꯕ ꯏꯁꯤꯡꯗ ꯇꯥꯔꯨꯕ ꯃꯥꯜꯂꯦꯕ? ꯃꯃꯥ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯥꯟꯕ ꯁꯣꯏꯔꯣꯏꯁꯦ꯫ ꯂꯥꯜꯂꯒꯦꯍꯦ ꯍꯥꯠꯄꯤꯔꯣꯁꯦ꯫ ꯅꯪꯗꯨꯝ ꯄꯥꯏꯔꯒ ꯐꯩꯔꯪ ꯂꯪꯒꯦ ꯂꯥꯎ꯫ ꯃꯁꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯕꯅꯤ ꯃꯁꯤ꯫ ꯃꯁꯣꯡ ꯄꯥꯛ ꯅꯥꯏꯗꯕꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯗ ꯀꯔꯤ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯈꯪꯗꯕꯤ ꯅꯪ ꯅꯄꯥꯝ ꯌꯧꯒꯦꯔꯥ ꯍꯥ? ꯑꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯁꯟꯒꯦ ꯅꯃꯥꯏꯗꯨꯗ꯫ ꯅꯄꯥꯝ ꯌꯧꯒꯦꯔꯥ ꯀꯥꯏꯗꯅ꯫ ꯍꯣ ꯉꯝꯂꯕꯗꯤ ꯏꯄꯥꯝ ꯌꯧꯅꯕ ꯑꯃꯨꯛꯇ ꯏꯉꯛ ꯁꯝꯁꯦ ꯄꯥꯏꯔꯒ ꯏꯟꯕꯤꯔꯨ ꯂꯥꯎꯋꯣ꯫ ꯃꯁꯤꯟ ꯏꯇꯨꯝ ꯇꯨꯝꯈꯩ ꯀꯌꯥꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅ ꯌꯦꯡꯉꯨꯅꯦ꯫ ꯂꯦꯝꯖꯗꯕꯤ ꯁꯛꯊꯤꯕꯤꯁꯤꯗꯤ ꯅꯪꯒ ꯑꯣꯟꯁꯤꯟꯅꯗꯅ ꯋꯥ ꯉꯥꯡꯅꯕ ꯉꯝꯖꯄꯣꯟꯇꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯅꯆꯤꯟ ꯅꯇꯨꯝꯕꯗꯣ ꯄꯨꯊꯣꯛꯂꯒꯅꯦ ꯌꯧ ꯇꯧꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯁꯪꯒꯣꯝꯗ ꯂꯣꯜꯂꯨꯁꯨ ꯆꯠꯂꯨ꯫ ꯑꯩ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦ꯫ ꯑꯩꯅ ꯍꯜꯂꯛꯄꯗ ꯁꯪꯒꯣꯝ ꯂꯣꯟꯕ ꯂꯣꯏꯔꯝ ꯑꯗꯨꯒꯅꯦ ꯌꯦꯔꯨꯝꯗꯨꯁꯨ ꯐꯨꯠꯂꯝ꯫ ꯍꯛꯆꯥꯡꯁꯤ ꯈꯔ ꯊꯥꯛꯇ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯍꯅꯨꯊꯪꯁꯤꯗ ꯂꯐꯣꯏ ꯁꯪꯒꯣꯝ ꯌꯦꯔꯨꯝꯒ ꯆꯥꯗꯅ ꯁꯕꯥꯟꯒ ꯁꯦꯝꯂꯗꯅ ꯀꯩ ꯀꯥꯟꯗꯕꯗ? ꯀꯜꯂꯛꯄ꯭ꯔꯣ ꯅꯪ? ꯑꯩꯅ ꯁꯕꯥꯟꯒ ꯁꯦꯝꯗꯅ ꯍꯛꯆꯥꯡꯒ ꯐꯕꯁꯤꯗ ꯅꯪꯒꯤꯁꯤ ꯀꯜꯂꯛꯏꯔꯕ ꯑꯩꯉꯣꯟꯗ? ꯀꯜꯂꯛꯆꯗꯦ ꯀꯩꯗꯧ ꯀꯜꯂꯛꯇꯣꯏꯕ ꯑꯩꯗꯤ? ꯐꯤꯕꯝ ꯃꯇꯥꯗꯨꯒ ꯋꯥꯁꯦꯠ ꯇꯪꯈꯥꯏ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯔꯦꯝꯕꯗ ꯄꯤꯛ ꯂꯥꯎꯅꯤ ꯊꯨꯗꯦꯛꯂꯕꯗꯤꯀꯣ꯫ ꯁꯤꯗꯧ ꯀꯨꯏꯗ꯭ꯔꯕ ꯍꯅꯨꯕ ꯃꯥꯅ ꯁꯕꯥꯟꯒ ꯁꯦꯝꯃꯗꯅ ꯍꯛꯆꯥꯡꯒ ꯊꯥꯛꯇꯅ ꯄꯛꯇꯕꯅ ꯂꯣꯏꯔꯦ ꯍꯩ꯫ ꯅꯪꯒꯤꯁꯦ ꯆꯥꯅꯃꯛꯀꯤ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯅꯦꯀꯣ ꯃꯃꯥ꯫ ꯐꯩ ꯉꯁꯤꯗꯤ ꯅꯋꯥ ꯅꯄꯨꯔꯣꯏꯕꯗ ꯎꯁꯤꯠꯇꯕ ꯅꯨꯄꯤ ꯑꯃ ꯐꯨꯊꯕ ꯇꯥꯔꯦ꯫ ꯂꯥꯎꯅꯦ ꯉꯝꯂꯕꯗꯤ ꯐꯨꯔꯨ ꯂꯥꯎꯅꯦ꯫ ꯅꯈꯣꯡꯗꯨꯗ ꯄꯥꯏꯔꯒꯅꯦ ꯐꯤ ꯍꯥꯏꯕꯒꯨꯝ ꯍꯥꯏꯗꯠꯀꯦ ꯂꯥꯎ꯫ ꯃꯃꯥ ꯃꯄꯥꯅ ꯈꯠꯅꯕ ꯇꯥꯕꯗ ꯂꯣꯌꯥ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯚꯞ ꯊꯣꯛꯂꯛꯇꯨꯅ ꯇꯧꯏꯁꯤꯕꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯤ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯑꯩꯗꯤ꯫ ꯏꯆꯥ ꯊꯣꯛꯂꯛꯄ ꯌꯥꯝ ꯐꯔꯦ꯫ ꯅꯃꯥ ꯉꯥꯎꯕꯤꯁꯦ ꯑꯃꯨꯛꯇꯤ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯣ꯫ ꯅꯣꯡ ꯉꯥꯟꯕꯒ ꯃꯁꯤ ꯃꯤꯉꯣꯟꯗ ꯌꯥꯝ ꯈꯠꯅꯕ ꯍꯧꯏ꯫ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯈꯠꯅꯕ ꯍꯧꯈꯤꯕ ꯂꯩꯇꯦ꯫ ꯇꯥꯏꯅꯕ ꯌꯥꯔꯦꯅ ꯄꯪꯇꯥꯏꯁꯨ ꯇꯥꯏꯁꯤꯟꯅꯕꯤꯔꯛꯀꯅꯨ꯫ ꯃꯣꯏ ꯃꯄꯥ ꯅꯠꯇ꯭ꯔꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯩꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯒ ꯈꯠꯅꯕ ꯍꯧꯔꯛꯈꯤꯕꯗꯣ? ꯌꯥꯔꯦ ꯇꯣ ꯑꯩ ꯑꯃꯠꯇ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏꯒꯤ ꯋꯥꯁꯤꯡꯗꯣ꯫
imasu pabusu chap manai amana suande amana sutade mi khoi mama padi masa doina warak watem nei aduga khoigina masa inoina warak watem nei ma paba noyani ne makha tan law khungarak lanu ko tumi lei jau adu natraji ne ngasi yengi I karaktana yum simai thabu soiro sumaina khara jati bu sajin dau sia pote hai yum mai thabang ya ponte ko napa ai nama to nama pusilak to buga wat ha kari ba papa ha kashu ai de ai bu kari hai ki ge hai ai di kau bu kau sindia amuk ta siang lu ki ge asam na nung thil gi matam ni morazao mangol gi khongten da thekliba sakyeng mingsel adu yengduna atang mama ko kaduda hauriba samna maru amani do hatni masina du da su sur tawai ta da boy isai ga sakni morning da na mu banate ai morning du na mu banate khoi mu oiru bai mu bani ha khoi mu oiru bai mu bani lairang ama shat labadi lairang ama shat labadi khoi mu in ba hauna shani wakhal du la na lau khinu ne thamoi shima sak khangbiyu morning da na mu banate ai morning du na mu banate khoi mu oiru bai mu bani hai khoi mu oiru bai mu bani kadom dagi no khangdi movie bukham tengkot adu kang them du da o ta za ning je ngasi nya khoi mu leirang ga pok chai sai ni he kana ta ning ni ha da sak ni be sai no khangde khunjel mak na hangoi bura bi na khong bi hek ba la da hare ai gi khunjel bu hangoi bura bi na khong ma mali ga gai sa tu ni he daw ga ya do man he salam dai khulam dai sta hanu banang na nasa pakhang gi phirol ga to set la da na magi ga sem la da na nate kadai sa tuino itau thom hoi da salu gi to bu ni kai do ra ke hang krapon ni nang si ba sa su sat khre da ko khoi ma pa gi na tau thom hoi gi mayum sia hek to ba ga itau thom bu hoi da ni hek to bu ga thom bu hoi da ni ma pa nang ne pau za za yam tai ko hanu thang sida bora zau lat to du da kari pau za za ha kari tari bu nang ne ho kai thel da poi pham bi mai thong ngau bi ngak sam nura thang bi magi manak ta haudong sa da na suru nei da lei re na pau tari ba kana ai ba du ha pathong maram di khang da na wayam da ngang kari gi mathong maram khang da ba nung si sitan una ling bhaung na di moi ma pa na to da na mi na tawi da tam la ka da ba na ti moi ma pa na ne ai na khang la roi ai na tau zari do ai su roi na khang ma sa ai gi su mi yam lei pau tam bi na na ba wathi ngang ma pam zabi mi gi mung kai bu re ga harau zabi sing du na nangwon da pau siran turan tam silak la ga nang na thazari ni ni ha ai sapu kai ga kwak na harau bu mi na siran turan hairak la ga nang na lori ni ni ha pangbi masidi khutum sin ek su adu su no gai ti ai gi na pi ni na na sak thi ra su nu shi ba nang si mu bi no mi tau du na kari ba moi ma pa gi do ai bu nung si hai bro hoi ni hoi ai gi do nang bu nung si hai ri ni ne ma pa masak sak ta siga harau du na ga su tau ri ai su mai na tat pat khra tau jabdi kamai nu wa thai do ka ni ma na di asing ma sing to hai tharak da bani da ai su pairak ki lo sing sizin na du na wa thai do pa ta ma ni natrabdi ai gi tharo gi manak ta sat pa phang loi do ri ni mama ai itau thom hoi da salu ki ge itau do ai lak tre khalam ma ni hoi sat pi ru ro pakoi ma pa ning thi za na sat pi yu ko hoi ai sat le ko mora zau thonga lom da thoki nge ki matung loya iruzab loi raga magi ka da sanglak pada man set ki aina thanamba phirol do leiram da bu da ma oi ma kai dau rage ai gi phumung ma thang da thanamba puri khongrau du di na pan hauzik ta set la ga ne nang ba ji thom hoi da sat ki bu da ngai kai noi si mi na hauzik tat pa da set ki na thanamba ga tali ma I di khoi pa si oi ma hanu bu ma na gi phirol to yam pam ni bu bu kari gi hai mi da ai di ba kai do si sum sagol ka dori da hanu bu ma na ai gi phirol du set la ga chakra ba di phajaram na ni yong hanu bu da phirol se sim malam ni ai adu ga ni man de hei nang su na pa do na si di phan na mawong ta ra ga sat ki taram la ni soi tri na ti hauzik poi bu kari set la ga satoi no mi thazina di ma na pirim puri khongrau do set la ga la u paksabri yegi gai da na seksin ai ra krapot aduga ekoi pa bu sina kadom do gi no khang da phai ni ek da karan ta sile ai khong ga se sang na ting thuk na ga kap ning hi oi ba
이마나수 피로 수비더버니나 아이디 피로 수부 솜다 레이티 빠바나 아이 프리 콩그라우도 세라가 zat기니 칸더버니나 아이수 피로 어토빠 타랑 타우제 나때 우지 보이보 까리 세라가 zat도이노 이라 깜기데 깜도 코이도 틱부시부 아시아이나 로야도 깜강강리 솜다나 보라자오 뻗팜팜미 타로기 마낙다 락람미 보라자오 콘지어가도 징랍나 타로 하이마 따다 까이노 ngasi디 ꯌꯥꯝ ꯅꯩꯔꯒ ꯂꯥꯛꯏꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯗꯤ ꯈꯔ ꯑꯗꯨꯝ ꯅꯩꯔꯛꯀꯅꯤ ꯇꯥꯗꯁꯤꯃ ꯑꯟꯊꯣꯛꯄ ꯑꯗꯣ ꯉꯁꯤꯒꯤ ꯅꯪꯕꯨ ꯄꯣꯠ ꯀꯌꯥꯝ ꯌꯣꯟꯖꯔꯒꯦ ꯀꯗꯥꯏꯗꯒꯤꯅꯣꯗ ꯄꯣꯠꯅ ꯑꯃꯐꯥꯎ ꯌꯣꯟꯗ꯭ꯔꯤꯗ ꯇꯥꯗ ꯈꯪꯗ꯭ꯔꯤꯗ ꯇꯧꯔꯤꯁꯦ ꯄꯣꯠꯅ ꯄꯣꯠ ꯁꯤꯠꯇꯕꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡ ꯁꯔꯥꯁꯨ ꯂꯩꯍꯧꯗꯦ ꯇꯧꯔꯤꯁꯦ ꯏꯆꯥ ꯀꯣꯛꯄꯥꯠꯄ ꯅꯞꯆꯨꯕꯁꯤꯡꯗꯨꯅ ꯍꯣꯔꯦꯟ ꯑꯩꯅ ꯀꯩꯊꯦꯜ ꯀꯨꯝꯈꯤꯕꯗ ꯏꯃꯥ ꯆꯥꯛ ꯆꯥꯒꯦ ꯆꯥꯛ ꯄꯤꯌꯨ ꯍꯥꯏꯗꯅ ꯀꯞꯂꯛꯀꯅꯤ ꯃꯗꯨ ꯇꯥꯕꯗ ꯑꯩꯅ ꯌꯨꯝꯗꯒ ꯑꯃꯠꯇ ꯍꯟꯖꯤꯟꯅꯤꯡꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤꯔꯣ ꯍꯩꯃꯥ ꯃꯥꯏꯗ ꯉꯝꯖꯔꯣꯏꯗ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯗꯦ ꯍꯥꯏ ꯋꯥꯅꯤ ꯃꯁꯤꯒꯤ ꯍꯅꯨ ꯂꯝꯆꯥ ꯑꯉꯥꯎꯕꯁꯦ 이까이 ꯈꯪꯂꯗꯤ ꯐꯖꯕꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ ꯑꯗꯨꯅ 이까이 ꯈꯪꯗꯕ ꯈꯣꯏꯃꯨ ꯃꯩ ꯊꯥꯕ ꯑꯣꯏꯖꯔꯤꯅꯤ ꯀꯩꯅꯣ ꯇꯥꯗꯅ ꯍꯦꯡꯒꯥꯡ ꯇꯧꯔꯛꯄ ꯁꯤꯃꯥꯕ ꯐꯥꯒꯤ ꯅꯠꯇꯦ ꯊꯥꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯁꯨ ꯌꯥꯔꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯅꯁꯦ ꯁꯛꯊꯤꯕꯤꯗꯣ ꯑꯩ ꯃꯥ ꯌꯥꯝ ꯆꯥꯟꯅꯗꯦ ꯑꯗꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ ꯍꯣ ꯃꯇꯝ ꯈꯔꯗ ꯉꯥꯏꯕꯤꯈꯨꯋꯣ ꯑꯗꯨ ꯈꯥꯛꯅꯁꯨ ꯇꯥꯍꯥꯈꯤꯅꯨ ꯑꯩꯁꯦ ꯅꯪꯒꯤ ꯗꯨꯝ ꯑꯣꯏꯗꯧ ꯂꯩꯔꯕꯅꯤ ꯃꯇꯝ ꯈꯖꯤꯛꯇꯤ ꯑꯩꯁꯨ ꯏꯆꯥ ꯀꯣꯛꯄꯥꯠꯄ ꯅꯞꯆꯨꯕꯁꯤꯡꯗꯨꯒ ꯂꯩꯖꯈꯤꯒꯦ ꯅꯪꯅ ꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯃꯀꯨꯏꯔꯦ ꯊꯥꯔꯣ ꯉꯥꯏꯕꯗ ꯀꯜꯂꯨ ꯇꯥꯗ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ 이콩ꯅ ꯊꯣꯡꯅ ꯇꯥꯗꯒꯤ ꯌꯨꯝꯗ ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯂꯗꯕꯅꯤ ꯕꯥ ꯋꯥꯍꯩ ꯐꯥꯎꯗꯤ ꯄꯦꯜꯂꯦ ꯊꯥꯔꯣ ꯑꯗꯣ ꯇꯥꯗ ꯁꯦꯜꯒ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯔꯕꯗꯤ ꯈꯖꯤꯛꯇꯪ ꯄꯤꯕꯤꯔꯝꯒꯦꯔꯥ ꯑꯩ ꯑꯃꯨꯛ ꯊꯨꯅ ꯁꯤꯡꯂꯛꯀꯦ ꯏꯔꯥ ꯀꯩꯗꯧꯕꯒꯤ ꯁꯤꯡꯂꯛꯇꯣꯏꯅꯣ ꯃꯃꯥꯡꯗꯁꯨ ꯁꯤꯡꯂꯛꯀꯦ ꯍꯥꯏꯔꯒ ꯁꯤꯡꯂꯛꯇ꯭ꯔꯤꯕꯗꯨꯕ ꯍꯟꯗꯛꯁꯨ ꯁꯤꯡꯂꯛꯀꯦ ꯍꯥꯏꯔꯒ ꯀꯩꯁꯨ ꯁꯤꯡꯂꯛꯂꯔꯣꯏꯗꯕꯗꯨꯕ ꯅꯒꯨꯜ ꯈꯪꯏꯕꯦꯝꯃ ꯁꯦꯁꯦ ꯅꯪꯅ ꯁꯦꯜ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯑꯌꯥꯎꯕꯁꯦ ꯂꯣꯏꯅ ꯁꯤ ꯂꯧꯖꯍꯧꯔꯁꯦ ꯍꯩꯃꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗꯀꯣ ꯇꯥꯗ ꯑꯗꯣ ꯁꯦꯜꯁꯨ ꯂꯧꯔꯕꯅꯤꯅ ꯇꯥꯗꯁꯨ ꯑꯃꯨꯛ ꯆꯠꯄꯤꯈ꯭ꯔꯣ ꯀꯩꯅꯣꯅꯦ ꯁꯦꯜ ꯍꯦꯛ ꯂꯧꯕꯒ ꯇꯥꯜꯂꯤꯕꯁꯤꯕꯣ ꯇꯥꯟꯕ ꯅꯠꯇꯦ ꯑꯩꯒꯤꯁꯦ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯅ ꯉꯥꯡꯅꯈꯤꯔꯣꯏ ꯇꯧꯕꯅꯤ ꯉꯁꯥꯏꯈꯩꯗꯤ ꯃꯤꯅ ꯎꯔꯒ ꯐꯖꯅ ꯉꯥꯡꯅꯈꯤꯔꯣꯏ ꯈꯟꯗꯕ꯭ꯔꯥ ꯁꯦꯜ ꯍꯦꯛ ꯂꯧꯕꯒ ꯈꯜꯂꯛꯂꯤꯕꯗꯨꯕꯨ ꯊꯔꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯃꯑꯣꯡꯁꯤꯕꯨ ꯑꯩꯕꯨ ꯋꯥꯈꯜꯗꯣ ꯁꯦꯔꯥꯟꯅꯅ ꯑꯃꯨꯛꯇ ꯈꯟꯕꯤꯈꯤꯅꯨ ꯇꯥꯗꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯕꯁꯦ ꯀꯜꯂꯛꯄ ꯃꯤ ꯌꯥꯝ ꯂꯩꯌꯦ ꯑꯗꯨꯒꯤꯅꯤ ꯀꯅꯥ ꯈꯪꯅꯤ ꯑꯩꯈꯣꯏꯅꯤꯕꯨ ꯀꯥꯏꯅꯅꯕ ꯁꯤꯜꯂꯛꯄꯁꯨ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯕꯗ ꯃꯥꯡꯖꯗꯧꯔꯤꯕꯁꯦ ꯀꯅꯥꯅꯣ ꯃꯨꯟꯅ ꯈꯜꯂꯣ ꯍꯣꯏꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯈꯟꯅꯕ ꯌꯥꯕ ꯋꯥꯅꯤ ꯑꯩ ꯀꯨꯏꯅ ꯄꯟꯊꯕ ꯆꯨꯝꯗꯦ ꯍꯩ ꯊꯥꯔꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯐꯠꯇꯕ ꯃꯤꯅꯒ ꯎꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯃꯤꯅꯨ ꯆꯪꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯆꯠꯂꯦ ꯊꯥꯔꯣ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯅ ꯕꯣꯔꯥꯖꯥꯎ ꯊꯥꯔꯣꯗ ꯍꯟꯗꯨꯅ ꯌꯦꯡꯂꯒ ꯆꯠꯈꯤ ꯁꯛꯇꯥꯁꯤꯒ ꯅꯨꯛꯃꯤꯒꯁꯨ ꯌꯦꯡꯂꯝꯃꯤ ꯍꯅꯨꯕ ꯃꯉꯣꯟꯗ ꯑꯩꯅ ꯌꯥꯝ ꯂꯩꯕꯤꯔꯗꯧꯕ ꯁꯤ ꯃꯉꯥꯏ ꯑꯩꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯂꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯅꯤꯗꯤ ꯈꯪꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯂꯣꯏꯌꯥ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯊꯥꯖꯒ ꯆꯦꯜꯂꯝꯃꯤ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯂꯝꯃꯤ ꯑꯗꯨꯕꯨ ꯕꯣꯔꯥꯖꯥꯎ ꯃꯥꯗꯤ ꯃꯃꯧ ꯐꯪꯗꯧꯔꯕꯁꯤꯐꯥꯎ ꯅꯍꯥꯒꯨꯝꯅ ꯅꯨꯄꯤ ꯀꯣꯏꯕꯗꯤ ꯂꯦꯞꯂꯝꯗꯦ ꯉꯁꯤꯗꯤ ꯕꯣꯔꯥꯖꯥꯎꯗꯣ ꯊꯔꯣꯒꯤ ꯄꯣꯠꯐꯝꯗ ꯊꯔꯣ ꯂꯨꯝꯕ ꯆꯠꯄꯗ ꯊꯔꯣꯒꯤ ꯃꯄꯨꯔꯣꯏꯕꯅ ꯇꯝꯊꯤꯅ ꯐꯨꯕꯤꯔꯛꯂꯝꯃꯤ ꯕꯣꯔꯥꯖꯥꯎ ꯑꯗꯣ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯅ ꯄꯨꯔꯒ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯃꯨꯕꯤꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯤ ꯃꯨꯕꯤ ꯀꯟꯅ ꯏꯁꯧ ꯂꯥꯡꯂꯤ ꯕꯣꯔꯥꯖꯥꯎ ꯃꯥꯗꯤ ꯃꯃꯤꯠꯀꯥꯗꯣ ꯊꯔꯣꯒꯤ ꯅꯨꯄꯥꯅ ꯀꯤꯟꯅ ꯊꯤꯜꯂꯛꯄꯒꯤ ꯃꯨꯁꯨꯛ ꯃꯨꯅ ꯈꯥꯝꯗꯦꯛꯂꯤ ꯃꯃꯥꯏꯗꯨꯁꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯤ ꯌꯦꯡꯍꯩꯗ꯭ꯔꯤ ꯑꯗꯨꯕꯨ ꯕꯣꯔꯥꯖꯥꯎ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯇꯨꯃꯤꯟ ꯐꯝꯂꯤ ꯃꯨꯕꯤ ꯃꯈꯨꯕꯥꯛꯀ ꯈꯨꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯆꯣꯡꯁꯤꯟꯗꯨꯅ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯔꯤꯕꯁꯤ ꯍꯅꯨꯊꯪꯗ ꯃꯤꯒꯤ ꯃꯆꯥ ꯃꯋꯥ ꯂꯩꯔꯕꯤ ꯃꯧ ꯅꯍꯥ ꯀꯣꯏꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯈꯣꯡꯍꯥꯝꯕꯨꯟ ꯑꯀꯣꯞꯄ ꯃꯥꯜꯂꯒ ꯍꯜꯂꯛꯂꯦꯗꯅ ꯐꯔꯦꯕ ꯌꯥꯝ ꯐꯔꯦ ꯐꯖꯕꯅ ꯂꯣꯏꯔꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯂꯦꯝꯖꯔꯦ ꯅꯨꯄꯤ ꯃꯤꯅ ꯐꯨꯔꯛꯄꯒꯤꯒ ꯅꯥꯕꯅꯦ ꯑꯪꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯕꯅꯦ ꯑꯩꯅ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯩꯍꯣ ꯆꯩꯅꯥꯕꯨ ꯈꯥꯡꯒꯗ꯭ꯔꯥ ꯅꯪꯒ ꯏꯌꯥꯛꯄ ꯈꯣꯟꯖꯦꯜꯗꯨꯕꯨ ꯇꯥꯒꯗ꯭ꯔꯥ ꯑꯩ ꯀꯣꯛꯀꯁꯦ ꯄꯨꯔꯨꯔꯨꯛ ꯉꯥꯎꯔꯦ ꯑꯩ ꯅꯠꯇꯦ ꯃꯣꯏ ꯃꯄꯥꯟꯅ ꯇꯧꯕꯤꯔꯤꯁꯦ ꯀꯔꯤꯅꯣꯕ ꯍꯅꯨꯊꯪꯁꯤꯗ ꯅꯃꯧ ꯐꯪꯂꯝꯗꯥꯏꯁꯤꯗ ꯑꯗꯨꯝꯅ ꯇꯧꯔꯒ ꯌꯥꯝ ꯂꯦꯝꯃꯦ ꯀꯥꯏꯗꯅ ꯈꯟꯖꯔꯤꯔ ꯍꯥꯏꯕꯅꯤꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯅꯨꯄꯤ ꯅꯪꯁꯦ ꯉꯥꯡꯈ꯭ꯔꯦꯗ ꯉꯥꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯉꯥꯡꯅꯕꯗꯤ ꯃꯣꯏ ꯃꯄꯥꯅ ꯁꯤꯜꯂꯒ ꯍꯟꯗꯛꯇꯤ ꯍꯟꯗꯛ ꯑꯣꯏꯔꯦ ꯀꯔꯤꯒꯨꯝꯕ
ꯃꯇꯨꯡ ꯃꯅꯥꯎ ꯂꯣꯟꯅ ꯍꯦꯛ ꯅꯨꯄꯤ ꯀꯣꯏꯔꯝꯂꯕ ꯑꯩꯁꯨ ꯅꯨꯄꯥ ꯀꯣꯏꯒꯗꯕ ꯌꯦꯡꯉꯨ ꯑꯦ ꯍꯥꯏꯐꯦꯠꯇꯕꯨ ꯅꯣꯛꯈꯤꯍꯦ ꯅꯁꯛ ꯁꯛꯇꯥꯗꯨꯗ ꯀꯅꯥꯒꯤ ꯅꯨꯄꯥꯅ ꯌꯥꯕꯤꯔꯛꯇꯣꯏꯕ ꯅꯪꯗꯤ ꯑꯩꯗꯧꯅ ꯈꯔ ꯐꯖꯔꯒ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯐꯩ ꯁꯛꯇꯥ ꯊꯤꯁꯤꯗꯤ ꯍꯣꯏ ꯌꯦꯡꯉꯨꯗꯅ ꯑꯗꯨꯕꯨꯗꯤ ꯌꯦꯡꯕꯗ ꯀꯜꯂꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯣꯏ ꯃꯄꯥꯅ ꯀꯔꯤꯒꯨꯝꯕ ꯂꯣꯟꯅ ꯅꯨꯄꯤꯒ ꯑꯃꯨꯛ ꯀꯣꯏꯔꯝꯂꯕ ꯑꯩꯁꯨ ꯅꯨꯄꯥ ꯑꯗꯨꯝ ꯀꯣꯏꯔꯦ ꯈꯪꯉꯨ ꯃꯨꯕꯤ ꯑꯩꯁꯨ ꯇꯔꯥꯏ ꯇꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯍꯦ ꯍꯩ ꯑꯗꯨꯋꯥꯏꯗ ꯁꯕꯦꯡ ꯁꯕꯦꯡ ꯉꯥꯡꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯑꯁꯣꯛꯄꯁꯤꯗꯨ ꯍꯤꯒꯥꯏꯌꯔꯨ ꯂꯥꯎ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯅꯤꯁꯨ ꯈꯪꯗꯦ ꯍꯣꯏꯅꯦ ꯅꯪꯒꯤ ꯑꯁꯣꯛꯄꯗꯣ ꯑꯩ ꯍꯤꯒꯥꯏ ꯌꯩꯕꯤꯔꯒꯦꯍꯦ ꯑꯁꯣꯛꯄ ꯃꯐꯝꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯂꯕꯗꯤ ꯏꯍꯤꯡꯅ ꯍꯤꯡꯁꯥꯅꯤ ꯃꯥꯒꯤ ꯊꯥꯔꯣꯒꯤ ꯅꯨꯄꯥꯗꯨꯁꯨ ꯈꯔꯒ ꯌꯥꯝ ꯐꯨꯔꯛꯀꯦꯗꯦ ꯈꯔꯒ ꯌꯥꯝ ꯐꯨꯔꯛꯂꯝꯃꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯜꯂꯛꯄꯤꯂꯝꯗꯧꯅꯤ ꯃꯃꯥꯏ ꯑꯀꯥꯏꯕꯁꯤꯗ ꯆꯨꯡꯁꯤꯜꯂꯒ ꯐꯥꯛ ꯐꯥꯛ ꯅꯣꯛꯁꯤꯜꯂꯝꯗꯧꯅꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯃꯥꯏ ꯑꯀꯥꯏꯕꯁꯦ ꯑꯃꯨꯛꯇ ꯍꯤꯒꯥꯏꯌꯔꯨ ꯂꯥꯎ ꯍꯥꯏꯕꯅꯤ ꯍꯣ ꯉꯝꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯤꯅ ꯍꯥꯏꯔꯤꯒꯁꯦ ꯇꯥꯁꯤꯟꯅꯗꯕꯤ ꯆꯪꯈꯤꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤ ꯇꯥꯟꯅꯔꯒ ꯂꯨꯈꯝꯁꯤꯗ ꯊꯥꯔꯨꯅꯤꯁꯦ ꯃꯁꯦ ꯑꯁꯤ ꯍꯥꯏꯅ ꯐꯨꯛ ꯍꯧꯒꯠꯀꯦ ꯇꯧꯏ ꯑꯌꯣ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯑꯣ ꯊꯔꯣꯏ ꯏꯕꯦꯝꯃ ꯅꯁꯨꯡ ꯂꯥꯡꯒꯤ ꯉꯁꯤꯗꯤ ꯑꯩꯁꯦ ꯅꯪ ꯅꯨꯄꯥꯒꯤ ꯆꯩ ꯆꯥꯔꯦ ꯍꯩ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯂꯐꯣꯏ ꯁꯪꯒꯣꯝ ꯌꯦꯔꯨꯝꯒ ꯆꯥꯗꯅ ꯍꯛꯆꯥꯡ ꯊꯥꯛꯂꯤꯕꯁꯤꯗꯤ ꯅꯪꯒꯤ ꯅꯨꯄꯥꯅ ꯐꯨꯕ ꯅꯨꯡꯉꯥꯏꯅꯕ ꯊꯥꯛꯄ ꯍꯛꯆꯥꯡ ꯇꯥꯔꯦ ꯑꯩꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯃꯤꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯅꯨꯄꯤꯒ ꯑꯃꯨꯛ ꯍꯟꯅ ꯀꯣꯏꯖꯔꯔꯣꯏ ꯀꯣꯏꯔꯁꯨꯅꯦ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯇꯕꯤ ꯑꯣꯏꯅ ꯀꯣꯏꯖꯔꯒꯦ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯂꯣꯌꯥ ꯑꯃꯗꯤ ꯊꯥꯖꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯊꯥꯖ ꯌꯥꯝꯅ ꯐꯕꯤ ꯃꯅꯦꯝ ꯃꯀꯨ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯖꯕꯤ ꯌꯨꯝꯕꯥꯜꯂꯣꯟ ꯈꯪꯕꯤ ꯃꯧ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯥꯟꯅ ꯌꯨꯝꯕꯥꯜ ꯃꯊꯣꯡ ꯆꯥꯔꯝꯗꯕꯗꯨ ꯊꯥꯖ ꯂꯥꯛꯄꯗꯒꯤ ꯌꯨꯝꯕꯥꯜ ꯃꯊꯣꯡ ꯆꯥꯅ ꯄꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯕꯣꯔꯥꯖꯥꯎ ꯃꯥꯗꯤ ꯃꯃꯧ ꯐꯪꯂꯕꯁꯤ ꯐꯥꯎꯕ ꯂꯣꯟꯅ ꯏꯔꯥꯡ ꯇꯧꯕꯗꯤ ꯂꯦꯞꯂꯝꯗꯦ ꯕꯣꯔꯥꯖꯥꯎ ꯀꯦꯊꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯣꯟꯅ ꯑꯃꯨꯛ ꯀꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯖꯗꯨ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯆꯤꯡꯃꯤ ꯆꯦꯡꯕꯥ ꯍꯩꯗꯨꯅ ꯑꯊꯦꯟꯄꯣꯠ ꯀꯠꯇꯨꯅ ꯊꯧꯅꯤꯖꯔꯝꯃꯤ ꯃꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ ꯃꯧ ꯊꯥꯖ ꯃꯥꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯄꯥꯕ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯐꯨꯔꯤꯠ ꯑꯉꯥꯡꯕꯗꯨ ꯃꯗꯨ ꯑꯃꯨꯛꯇ ꯄꯤꯔꯛꯎ ꯑꯦ ꯀꯔꯤꯒꯤꯅꯣ ꯄꯥꯕ ꯑꯩ ꯑꯃꯨꯛꯇ ꯂꯤꯠꯂꯨꯒꯦ ꯇꯧꯕꯅꯤ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯃꯀꯨꯅ ꯍꯥꯏꯔꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯀꯨ ꯏꯕꯨꯡꯉꯣꯗ ꯄꯤ ꯄꯥꯕ ꯁꯤꯗ ꯂꯩꯔꯦ ꯃꯆꯨ ꯁꯤꯐꯥꯎꯗꯤ ꯄꯛꯆꯔꯦꯍꯦ ꯑꯩꯉꯣꯟꯗ ꯇꯧꯅ ꯄꯛꯆꯔꯅꯤꯗ ꯑꯗꯨ ꯄꯥꯕꯕꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯅꯪ ꯕꯥꯖꯤ ꯊꯣꯡꯕꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯆꯥꯛ ꯆꯔꯨꯛꯀ ꯍꯥꯞꯂꯨꯔꯅꯨ ꯅꯪ ꯕꯥꯖꯤ ꯊꯣꯡꯕꯣꯏꯗ ꯆꯥꯔꯨꯔꯒꯦ ꯍꯣꯏ ꯄꯥꯕ ꯑꯁꯨꯝꯅ ꯊꯥꯖꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯕꯣꯔꯥꯖꯥꯎꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯁꯤꯟꯅ ꯕꯣꯔꯥꯖꯥꯎꯏꯁꯦ ꯍꯟꯗꯦꯀꯣ ꯍꯟꯗꯦ ꯑꯁꯨꯛ ꯆꯍꯤ ꯌꯥꯝꯂꯕꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯐꯖꯕꯁꯤ ꯍꯟꯗꯦ ꯀꯌꯥꯗ ꯄꯛꯆꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯐꯨꯔꯤꯠ ꯑꯉꯥꯡꯕꯒ ꯂꯤꯠꯄꯁꯦ ꯂꯤꯔ ꯐꯖꯕꯁꯦ ꯂꯦꯝꯂꯩ ꯉꯥꯒ ꯕꯣꯔꯥꯖꯥꯎ ꯑꯩꯒꯗ ꯉꯥꯏꯔꯦ ꯊꯦꯡꯂꯤ ꯃꯇꯝꯁꯤ ꯀꯦꯊꯕꯤꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯅꯤ ꯑꯁꯤ ꯍꯥꯏꯅ ꯕꯣꯔꯥꯖꯥꯎ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯨꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯇꯍꯥ ꯆꯪꯂꯛꯇꯨꯅ ꯃꯃꯧꯕꯨ ꯀꯧꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯏꯃꯧ ꯏꯕꯦꯝꯃꯧ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯅꯀꯨ ꯕꯣꯔꯥ ꯑꯀꯥꯕ ꯃꯥꯟꯕꯗꯣ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯀꯨꯁꯨꯝꯒꯤ ꯄꯣꯠꯐꯝꯗ ꯂꯩꯔꯤꯉꯩ ꯃꯀꯣꯛ ꯑꯇꯥꯡꯕꯒꯗꯣ ꯊꯥꯎꯅ ꯄꯨꯝꯂꯨꯞ ꯂꯨꯞꯄ ꯃꯈꯩ ꯇꯩꯔꯒ ꯂꯪꯇ꯭ꯔꯤꯛ ꯂꯪꯈꯩ ꯆꯠꯈꯤꯅꯦ ꯑꯩꯅ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯍꯪꯒꯦꯅ ꯀꯧꯕꯕꯨ ꯇꯥꯏ ꯈꯪꯗꯦ ꯇꯥꯗꯦ ꯈꯪꯗꯦ ꯍꯟꯅꯒ ꯌꯦꯡꯂꯝꯗꯕꯤ ꯆꯠꯈꯤ ꯄꯥꯕꯒꯤ ꯃꯇꯥꯎ ꯑꯃ ꯂꯩꯕꯗꯣ ꯈꯩꯕ ꯃꯃꯤꯡꯗꯣ ꯊꯣꯝꯕ ꯍꯥꯏꯕ ꯕꯥꯖꯤ ꯊꯣꯝꯕ ꯍꯣꯏꯗ ꯆꯠꯂꯨꯅꯤ ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯊꯣꯝꯕ ꯍꯣꯏꯗꯅꯤ ꯍꯥꯏꯖꯤꯜꯂꯒ ꯂꯣꯟꯅ ꯅꯨꯄꯤ ꯀꯣꯏꯕ ꯆꯠꯄꯗꯣ ꯑꯃꯨꯛ ꯍꯧꯔꯕꯣꯏꯔꯦ ꯑꯩꯅꯗꯤ ꯋꯥꯈꯜ ꯇꯥꯔꯦ ꯈꯜꯂꯨꯔꯒ ꯀꯩ ꯍꯥꯏꯕꯅꯣ ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯗꯦ ꯐꯔꯦ ꯅꯪꯁꯨ ꯆꯥꯛꯇꯣ ꯊꯣꯡꯖꯔꯣ ꯏꯃꯥꯁꯨ ꯀꯔꯤꯅꯣ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯨꯕꯤ ꯃꯗꯨꯝ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤ ꯈꯪꯅꯤꯕ ꯃꯗꯨꯒꯤ ꯍꯅꯨꯕ ꯀꯣꯛꯇꯥꯛꯇꯣ ꯍꯟꯗꯛꯇꯤꯅꯦ ꯃꯥ ꯑꯩ ꯏꯁꯥꯃꯛꯅ ꯍꯨꯔꯥꯟꯕ ꯐꯥꯒꯦꯕ ꯐꯅ ꯋꯥꯈꯜ ꯇꯥꯔꯕꯣꯏ ꯅꯤꯡꯕꯅꯤ ꯌꯥꯗꯦ ꯍꯥꯟꯅꯒꯤ ꯂꯤꯁꯠꯇꯣ ꯍꯦꯛꯇ ꯆꯠꯂꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯣꯌꯥ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯂꯛꯂꯦ ꯍꯥꯏꯅ ꯉꯥꯖꯥꯎ ꯑꯃ ꯂꯩꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯦꯗ ꯅꯪꯒꯤ ꯉꯥꯁꯤꯗꯤ ꯍꯥꯎꯔꯅꯤꯍꯦ ꯁꯤꯗꯤ ꯅꯃꯧ ꯅꯨꯄꯤꯗ ꯊꯣꯡꯍꯜꯂꯒ ꯍꯥꯎꯅ ꯆꯥꯊꯔꯁꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯩꯊꯔꯛꯂꯕꯅꯦꯕ
ꯏꯃꯧꯅ ꯊꯣꯡꯂꯕꯗꯤ ꯍꯥꯎꯕꯅ ꯂꯣꯏꯔꯅꯤ ꯑꯩꯒꯤ ꯏꯃꯧꯁꯦ ꯃꯅꯦꯝ ꯑꯩ ꯂꯧꯗꯅ ꯊꯣꯡꯕ ꯊꯥꯛꯄꯒꯗꯤ ꯐꯖꯅ ꯍꯩꯈ꯭ꯔꯦ ꯏꯁ ꯏꯃꯥꯕꯨ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯕꯗꯧꯅ ꯍꯩ ꯀꯩꯅꯣ ꯑꯩꯅ ꯊꯣꯡꯕ ꯏꯟꯁꯥꯡꯗ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥꯎꯃꯟꯗꯅ ꯅꯈꯨꯕꯤꯒ ꯁꯤꯈꯥꯏꯒꯩ ꯆꯥꯈꯤꯕꯗꯣ ꯑꯗꯨꯗꯤ ꯍꯥꯎꯕꯒꯤ ꯈꯨꯕꯤ ꯁꯤꯈꯥꯏꯕ ꯅꯠꯇꯤꯌꯦ ꯍꯥꯎꯃꯟꯗꯕꯒꯤ ꯆꯥꯅꯤꯡꯗ ꯆꯥꯕꯗ ꯁꯤꯈꯥꯏꯈꯤꯕꯩ ꯋꯥꯅꯤ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯅꯃꯥꯅ ꯁꯥꯟꯅꯔꯤꯕꯣ ꯑꯣ ꯏꯔꯥꯡ ꯌꯥꯝ ꯐꯕ ꯍꯅꯨꯕ ꯑꯃ ꯐꯨꯊꯁꯤꯑꯦꯗꯅ ꯏꯃꯥ ꯏꯆꯥ ꯍꯥꯏꯅꯔꯝꯂꯤꯕ ꯍꯥ ꯀꯩꯅꯣꯅꯦ ꯀꯅꯥꯒꯤ ꯏꯔꯥꯡ ꯐꯕ ꯍꯅꯨꯕꯅꯣ ꯍꯣ ꯃꯣꯏ ꯃꯄꯥꯕꯨꯅꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯇꯗ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ ꯑꯩꯈꯣꯏ ꯁꯣꯝ ꯁꯛ ꯐꯖꯕꯕꯣ 이해 이따오 토모이드 ꯆꯠꯂꯨꯕꯅꯤꯅꯦ ꯑꯩꯕꯨ ꯃꯧꯗ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯁꯣꯏꯗ꯭ꯔꯦ ꯊꯣꯡꯕꯣꯏꯗ ꯆꯠꯄ ꯁꯣꯏꯗ꯭ꯔꯦ ꯇꯧꯅꯨ ꯍꯅꯨ ꯊꯪꯗ ꯌꯥꯝ ꯏꯔꯥꯡ ꯇꯧ ꯑꯔꯦꯝꯕꯗ ꯃꯤꯅ ꯄꯨꯔꯛꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏꯀꯣ ꯕꯥꯕꯥ ꯅꯪ ꯑꯃꯨꯛ ꯍꯧꯔꯕ ꯍꯥꯏꯁꯦ ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯅꯥꯒꯤ ꯃꯧꯅ ꯍꯥꯟꯅꯣ ꯃꯃꯥꯡꯗ ꯃꯤꯅ ꯁꯥꯊꯤꯅ ꯐꯨꯔꯛꯄꯗꯨ ꯀꯥꯎꯈ꯭ꯔꯕ ꯑꯔꯦꯝꯕꯗ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯆꯨꯞꯆꯁꯅꯤ ꯀꯩ ꯅꯣꯏꯅ ꯃꯥꯅ ꯆꯥꯅ ꯑꯩꯉꯣꯟꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯉꯤꯁꯤꯕꯣ ꯅꯣꯏꯅ ꯉꯥꯡꯂꯤ ꯋꯥꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯍꯣ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯋꯥꯕꯅꯦ ꯃꯄꯥ ꯅꯪ ꯍꯟꯗꯛꯀꯅꯦ ꯅꯨꯄꯤꯒ ꯂꯣꯟꯅ ꯀꯣꯏꯔꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ ꯍꯟꯗꯛꯇꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯟꯅꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯎꯊꯣꯛꯄꯅꯤꯗ ꯃꯃꯥ ꯅꯪꯁꯦ ꯑꯩꯁꯤꯕꯨ ꯌꯥꯝ ꯀꯇꯨ ꯀꯔꯟ ꯇꯧꯕ ꯃꯤꯗꯧꯅ ꯋꯥꯈꯜ ꯇꯥꯈ꯭ꯔꯕ ꯑꯩꯕꯨ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯃꯤꯗꯧꯅ ꯀꯥꯟꯅꯗꯦꯁꯦ ꯁ꯭ꯋꯥꯏꯗ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯡꯒꯗꯕꯒꯤ ꯁꯔꯨꯛ ꯉꯥꯁꯤꯗꯨꯝ ꯁꯦꯝꯃꯨꯁꯨ ꯃꯨꯕꯤ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯖꯩꯅ ꯌꯦꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯕꯣꯔꯥꯖꯥꯎ ꯃꯆꯥꯅꯨꯄꯥꯗ ꯃꯣꯟꯁꯤꯟꯗꯨꯅ ꯅꯪꯅ ꯀꯔꯤ ꯌꯦꯡꯂꯤꯒꯤꯁꯤꯗ ꯄꯥꯕ ꯌꯦꯡꯂꯤꯅꯦ ꯑꯩꯒꯤꯁꯦ ꯀꯔꯤꯒꯤ ꯑꯗꯨꯗꯤ ꯄꯥꯕꯁꯦ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄ ꯃꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕꯁꯤꯅ ꯌꯦꯡꯉꯤ ꯅꯪꯁꯨ ꯅꯃꯥ ꯂꯧꯗꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯩꯔꯦꯅꯦ ꯆꯠꯂꯨ ꯁ꯭ꯋꯥꯏꯗ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯉꯥꯡꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯨꯁꯨ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯍꯤꯞꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯕꯣꯔꯥꯖꯥꯎ ꯃꯥꯒ ꯍꯟꯗꯛꯇ ꯅꯧꯅ ꯈꯪꯅꯕꯤ ꯀꯦꯊꯕꯤꯒ ꯋꯥꯔꯤ ꯇꯧꯔꯤ ꯉꯁꯤꯗꯨꯅ ꯁꯤꯒꯟꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯗꯅ ꯉꯟꯇꯥꯅ ꯍꯦꯛ ꯁꯤꯈꯤꯗꯅ ꯄꯨꯟꯁꯤꯁꯦ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯇꯨꯅ ꯂꯩꯔꯛꯂꯕꯅꯤ ꯑꯗꯨꯕꯨꯅꯤ ꯀꯦꯊꯕꯤ ꯅꯪꯒ ꯍꯦꯛ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯑꯀꯪꯕ ꯎꯄꯥꯜꯒ ꯄꯥꯡꯈꯛ ꯑꯣꯏꯔꯨꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯧꯅ ꯌꯦꯅꯤꯡꯊꯥ ꯂꯥꯛꯈꯤꯕꯅꯤ ꯇꯥꯗꯁꯦ ꯍꯅꯨꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯉꯥꯡꯊꯣꯔꯛꯄ ꯋꯥꯒꯗꯤ ꯄꯨꯔꯥ ꯌꯥꯝ ꯂꯥꯎꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯁꯤꯗꯤ ꯃꯤ ꯏꯁꯥꯒꯤ ꯄꯣꯛꯄꯗꯒꯤ ꯄꯤꯊꯣꯔꯛꯂꯕ ꯃꯒꯨꯟꯅꯤ ꯈꯪꯗꯦꯗ ꯀꯦꯊꯕꯤ ꯑꯩꯁꯦ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯪꯅ ꯑꯩꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯕꯤꯔꯤ ꯑꯩꯁꯨ ꯇꯥꯗꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯇꯥꯗꯅ ꯑꯩꯕꯨ ꯄꯨꯡꯁꯨꯝ ꯁꯨꯝꯕꯤꯈ꯭ꯔꯦ ꯄꯨꯟꯁꯤꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯅ ꯇꯥꯗꯒ ꯊꯦꯡꯅꯍꯜꯂꯤ ꯀꯦꯊꯕꯤ ꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯁꯦ ꯀꯔꯤꯒ ꯆꯥꯡꯗꯝꯅꯒꯅꯤ ꯆꯥꯡꯗꯝꯅꯅꯤꯡꯉꯥꯏ ꯄꯣꯠꯁꯛꯐꯥꯎ ꯂꯩꯇꯦ ꯑꯗꯨꯗꯤ ꯇꯥꯗ ꯑꯩꯒ ꯇꯥꯗꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯏꯆꯦꯗꯨꯒ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯒꯦ ꯅꯪꯅ ꯗꯃꯥꯗꯝ ꯍꯦꯜꯂꯤꯗ ꯑꯩꯒꯤꯗꯤ ꯅꯪꯅ ꯄꯨꯝꯅꯃꯛꯅꯤ ꯀꯦꯊꯕꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯇꯥꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯨꯕꯤꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯌꯦ ꯃꯈꯥ ꯇꯥꯎ ꯍꯅꯨꯕ ꯋꯥꯔꯤ ꯃꯈꯥ ꯇꯥꯎ ꯁꯤꯅ ꯑꯃꯨꯛ ꯀꯗꯣꯝꯗꯒꯤꯅꯣ ꯁꯤꯗꯤ ꯆꯤꯟꯁꯤ ꯍꯦꯛꯇ ꯐꯩꯖꯤꯟꯅꯔꯒꯦ ꯍꯦ ꯀꯅꯥꯅꯣ ꯅꯪꯅ ꯀꯩꯅꯣ ꯇꯥꯗ ꯅꯪꯅ ꯅꯆꯤꯟꯒ ꯑꯃꯨꯛ ꯁꯤꯡꯗꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯍꯩ ꯃꯄꯥ ꯅꯆꯤꯟꯒ ꯁꯦꯞꯆꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ ꯅꯆꯤꯟ ꯆꯦꯞꯂꯕꯁꯨ ꯕꯣꯔꯥꯖꯥꯎ ꯁꯦꯞꯇ꯭ꯔꯕꯁꯨ ꯕꯣꯔꯥꯖꯥꯎ ꯑꯗꯨꯃꯛ ꯑꯣꯏꯗꯨꯅ ꯂꯩꯔꯗꯕꯅꯤ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯏꯟꯗꯣꯝꯆꯥ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯦ ꯍꯥꯏꯒꯗ꯭ꯔꯥ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯣꯏ ꯕꯦꯝꯃ ꯀꯦꯊꯕꯤ ꯑꯩꯁꯦ ꯅꯪ ꯇꯥꯗꯁꯤꯅꯅꯦ ꯂꯥꯏꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅꯤꯅꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯁꯤꯈ꯭ꯔꯕ ꯃꯤꯅ ꯀꯃꯥꯏꯅ ꯀꯩꯅꯣ ꯎꯔꯤꯁꯤꯕꯣ ꯇꯥꯗ ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯇ ꯇꯥꯍꯜ ꯑꯣ ꯅꯪꯒꯤ ꯇꯥꯗ ꯍꯅꯨꯕ ꯀꯣꯛꯇꯥꯡꯕꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯗ꯭ꯔꯤꯅꯦ ꯃꯃꯥꯡꯗ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯂꯤꯕ ꯑꯩꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤꯅꯦ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯗ꯭ꯔꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯤ ꯑꯩ ꯂꯩꯔꯤꯌꯦ ꯑꯩ ꯁꯤꯗ꯭ꯔꯤ ꯇꯥꯗ ꯀꯩꯅꯣ ꯅꯨꯄꯤꯁꯤꯅ ꯍꯥꯏꯁꯤꯕꯣ ꯇꯥꯗꯕꯨ ꯇꯥꯗꯒꯤ ꯅꯨꯄꯤꯗꯨ ꯁꯤꯈꯤꯕ ꯀꯨꯏꯔꯦ ꯇꯥꯗꯁꯦ ꯄꯈ꯭ꯔꯥꯅꯦ ꯍꯥꯏꯕꯗꯥꯏꯅꯦ ꯕꯣꯔꯥꯖꯥꯎ ꯈꯨꯝꯐꯝ ꯈꯪꯗ ꯏꯛ-ꯑꯥ ꯇꯧꯗꯨꯅ ꯂꯩ ꯅꯣꯏ ꯀꯦꯊꯕꯤꯅ ꯍꯪꯂꯤꯕꯁꯦ ꯈꯨꯝꯕꯤꯌꯨꯗꯅ ꯃꯄꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯥ ꯊꯥꯖꯗ꯭ꯔ ꯃꯥꯜꯂꯦ ꯇꯥꯗ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯅꯨꯄꯤꯁꯤꯅ ꯃꯥꯁꯤ ꯇꯥꯗꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯉꯁꯥꯏꯗꯒꯤ ꯑꯩꯁꯦ ꯃꯥꯒꯤ ꯇꯥꯗꯁꯤꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯤꯕꯗꯨꯗ ꯍꯟꯖꯤꯟ ꯁꯨꯝ ꯍꯪꯗ꯭ꯔ ꯂꯩꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ
마수 마기 따다 시기 마신다기 아시는 숨어도 따닝 떠리버니 호이 베마 기타비야 낭기 와항기 빠쿰도 낭 따다 시나 삐방암 라로이냐 아이나 하리바세 아숨바니 아이세 낭기 따다 시기 로이나비니 마나 나원다 마기 누피 시크레 하리바도 마신 티리바니 카리바 아이곤다 아숙티니 남탁 떠럼바 이삼삼나 흉빨라로이나 레이저람비 아이부 시떠리 하이드나 하라우할람나가 누피 레이라바 누파 오이람바 이해누바 보라자오 낭가 시누가이니 낭 캉브라나 ꯑꯁꯤ ꯍꯥꯏꯅ ꯀꯦꯊꯕꯤꯅ ꯕꯣꯔꯥꯖꯥꯎꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯍꯥꯏꯖꯤꯟꯗꯨꯅ ꯊꯥꯖꯤꯜꯂꯤ ꯕꯣꯔꯥꯖꯥꯎ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯀꯦꯊꯕꯤꯒꯤ ꯆꯩꯔꯨ ꯃꯥꯟꯕ ꯃꯈꯨꯠ ꯑꯗꯨꯅ ꯍꯥꯏꯖꯤꯟꯗꯨꯅ ꯊꯥꯔꯛꯄꯗꯨꯗ ꯇꯔꯪ ꯆꯠꯅ ꯂꯩꯃꯥꯏꯗꯨꯗ ꯁꯜꯂꯒ ꯇꯥꯏ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯕꯣꯔꯥꯖꯥꯎ ꯂꯣꯌꯥ ꯑꯃꯗꯤ ꯃꯨꯕꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯖꯨꯖꯥ ꯖꯨꯖꯥ ꯇꯧꯗꯨꯅ ꯋꯥ ꯉꯥꯡꯅꯔꯤ ꯃꯨꯕꯤ ꯃꯥꯗꯤ ꯐꯃꯨꯡ ꯃꯁꯤꯗꯨꯗ ꯐꯝꯗꯨꯅ ꯁꯨꯁꯨꯠ ꯀꯞꯂꯤ ꯄꯥꯕꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯀꯔꯤ ꯂꯩꯒꯦ ꯈꯟꯗꯈꯩ ꯁꯨꯝ ꯇꯧꯒꯦ ꯑꯃ ꯌꯥꯎ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯉꯔꯥꯡꯗ ꯂꯥꯛꯄ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯇꯥꯈ꯭ꯔꯒ ꯄꯥꯕꯕꯨ ꯀꯔꯤꯅꯦꯅ ꯈꯟꯈꯤꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯪꯂꯒꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯄꯥꯕ ꯅꯪ ꯋꯥꯈꯜ ꯈꯔ ꯇꯥꯕ ꯌꯥꯏ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯌꯥꯝ ꯇꯥꯕ ꯌꯥꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤꯅꯦ ꯑꯩ ꯁꯨꯛꯅ ꯁꯥꯎꯔꯛꯀꯅꯤꯀꯣ ꯕꯣꯔꯥꯖꯥꯎ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯃꯨꯕꯤ ꯄꯦꯟꯗꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯅ ꯅꯨꯄꯤꯒ ꯀꯣꯏꯔꯗꯅ ꯑꯗꯨꯁꯨ ꯍꯤꯡꯂꯤꯕ ꯑꯩꯕꯨ ꯁꯤꯈ꯭ꯔꯦꯒ ꯍꯥꯏꯖꯤꯜꯂꯗꯅ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯇꯧꯔꯔꯣꯏ ꯒꯥꯏꯗꯅ ꯌꯥꯝ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯍꯥ ꯅꯪꯕꯨ ꯋꯥꯁꯛꯇꯅꯒ ꯌꯥꯝ ꯇꯧꯈꯤꯕꯗꯥꯏꯅꯦ ꯅꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯑꯩꯅ ꯇꯧꯔꯛꯄꯗꯤ ꯌꯦꯡꯉꯨ ꯅꯪ ꯌꯥꯔꯦ ꯁꯤꯃ ꯇꯣꯛꯂꯣ ꯅꯃꯧ ꯅꯨꯄꯤꯅ ꯇꯥꯈ꯭ꯔꯒ ꯐꯖꯕ ꯋꯥ ꯅꯠꯇꯦ ꯃꯤꯒꯤ ꯃꯆꯥꯁꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏ ꯑꯗꯨꯒ ꯕꯥꯕꯥ ꯅꯪꯁꯨ ꯋꯥꯈꯜꯗꯣ ꯈꯔ ꯈꯟꯊꯕꯤ ꯑꯩ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯑꯁꯤ ꯍꯥꯏꯅ ꯂꯣꯌꯥ ꯊꯣꯛꯈꯤ ꯃꯨꯕꯤꯗꯤ ꯑꯗꯨꯃꯛ ꯃꯄꯨꯔꯣꯏꯕꯒꯤ ꯂꯝꯆꯠ ꯑꯗꯨꯗ ꯄꯦꯟꯗꯨꯅ ꯍꯤꯍꯤꯛ ꯀꯞꯂꯤ ꯕꯣꯔꯥꯖꯥꯎ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯂꯤꯕ ꯃꯆꯥꯅꯨꯄꯥꯅ ꯉꯥꯡꯂꯝꯂꯤꯕꯒꯗꯨ ꯃꯋꯥ ꯂꯧꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯀꯦꯊꯕꯤꯒ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯃꯪꯗꯨꯅ ꯂꯩꯔꯤ ꯀꯦꯊꯕꯤ ꯅꯪꯁꯦ ꯂꯥꯏꯅ ꯏꯐꯝꯗꯒꯤ ꯃꯥꯡꯉꯤꯗꯀꯣ ꯑꯩꯅꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯃꯍꯨꯠ ꯑꯔꯤꯕꯤ ꯁꯤꯠꯇꯕꯤ ꯅꯪ ꯀꯣꯏꯕꯅ ꯐꯩ ꯈꯟꯗꯅ ꯀꯌꯥꯗ ꯋꯥꯅ ꯅꯉꯣꯟꯗ ꯇꯥ ꯇꯧꯗꯅ ꯅꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤ ꯅꯪꯕꯨ ꯀꯣꯏꯖꯔꯨ ꯑꯗꯨꯒꯗꯤ ꯑꯁꯤ ꯍꯥꯏꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯩꯔꯞ ꯌꯦꯡꯗꯨꯅ ꯁꯤꯒꯤ ꯃꯤꯊꯤꯡꯒꯥꯏꯁꯤꯅ ꯃꯤꯊꯤꯟ ꯆꯩꯁꯥꯗꯨꯅ ꯆꯛ ꯆꯛ ꯊꯤꯜꯂꯛꯄꯗꯒꯤ ꯊꯥꯖꯗꯅ ꯀꯥꯏꯅꯔꯤꯗꯣ ꯏꯕꯥꯅꯤ ꯆꯥꯈ꯭ꯔꯦꯗꯀꯣ ꯃꯁꯤꯒꯤ ꯀꯤꯊꯨꯝ ꯄꯨꯕꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒ ꯀꯦꯊꯕꯤꯒ ꯅꯨꯡꯁꯤꯅꯩ ꯈꯪꯂꯤꯕꯅꯣ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯅ ꯄꯦꯟꯗꯅ ꯁꯣꯟꯖꯔꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯕꯣꯔꯥꯖꯥꯎꯅ ꯅꯨꯄꯤ ꯀꯣꯏꯔꯝꯕꯒꯤ ꯋꯥꯁꯤ ꯊꯥꯖꯗꯅ ꯏꯀꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯗꯦ ꯑꯗꯨꯕꯨ ꯃꯨꯕꯤ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯆꯠꯂꯤꯕ ꯂꯤꯆꯠ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯆꯥꯛꯃꯟꯗꯅ ꯃꯄꯨꯔꯣꯏꯕꯗ ꯂꯃꯟ ꯈꯨꯝꯒꯦ ꯈꯜꯂꯗꯨꯅ ꯃꯨꯕꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗꯅ ꯍꯅꯨꯊꯪꯁꯤꯗ ꯃꯀꯦ ꯁꯦꯝꯕ ꯍꯧꯔꯛꯂꯝꯃꯤ ꯃꯨꯕꯤ ꯏꯁꯩꯒ ꯉꯪꯗꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯃꯀꯦ ꯁꯦꯝꯂꯤ ꯃꯃꯥꯡ ꯂꯩꯀꯥꯏ ꯊꯝꯕꯥꯜ ꯁꯥꯠꯂꯤ ꯈꯣꯏꯃꯨ ilले khoiraba sabi lao lao chachi lao kalak pa yami kanjao ba yami sabi lao mang de tharu lao kainu ne ꯃꯁꯤꯅ ꯍꯟꯗꯛ ꯃꯔꯛ ꯍꯅꯨꯊꯪꯁꯤꯗ ꯑꯩꯗꯧꯅ ꯃꯀꯦꯒ ꯁꯦꯝꯗꯅ ꯏꯁꯩꯒ ꯀꯟꯅ ꯉꯪꯈꯠꯂꯛꯂꯤꯕꯁꯤꯕꯣ ꯃꯁꯤꯕꯨ ꯅꯨꯄꯥꯒ ꯀꯣꯏꯔꯕ ꯖꯥꯠꯂꯅꯦ ꯑꯩꯁ ꯑꯃꯨꯛ ꯀꯣꯏꯔꯝꯗꯅ ꯌꯦꯔꯥ ꯃꯁꯛ ꯁꯛꯇ ꯑꯁꯤꯅꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅꯣꯗ ꯐꯖꯔꯕꯅꯤ ꯀꯥꯏꯅ ꯀꯦꯔꯤꯕꯅꯤ ꯀꯤꯕꯨ ꯀꯤꯅꯤ ꯃꯁꯛꯁꯦ ꯑꯁꯤ ꯈꯟꯅ ꯕꯣꯔꯥꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯩ ꯃꯨꯕꯤ ꯃꯄꯨꯔꯣꯏꯕꯗꯒ ꯍꯟꯅ ꯌꯦꯡꯂꯝꯗ ꯏꯁꯩꯒ ꯉꯪꯗꯅ ꯊꯣꯡꯒꯥꯟꯂꯣꯝꯗ ꯊꯣꯛꯈꯤ ꯑꯩꯉꯣꯟꯗꯒ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯅꯦ ꯃꯁꯤ ꯍꯟꯗꯛꯇꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦꯅꯦ ꯃꯁꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯥꯖ ꯃꯥꯒꯤ ꯀꯥꯗ ꯐꯤꯁꯤꯡ ꯊꯨꯞꯆꯤꯜꯂꯤꯉꯩ ꯂꯣꯌꯥ ꯆꯪꯂꯛꯇꯨꯅ ꯇꯥꯔꯤꯕꯣ ꯀꯩ ꯍꯥꯏꯒꯦ ꯑꯩꯒꯤ ꯐꯨꯔꯤꯠ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯗꯣ ꯑꯗꯨ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯑꯣ ꯍꯩꯃꯥ ꯑꯗꯨꯗꯤ ꯄꯥꯕꯅ ꯌꯥꯝ ꯄꯥꯝꯃꯦꯅ ꯄꯥꯕꯅ ꯂꯧꯈ꯭ꯔꯦ ꯑꯁ ꯀꯩꯗꯧꯕꯒꯤ ꯄꯤꯊꯣꯛꯔꯤꯅꯣ ꯅꯪꯕꯣ ꯑꯩꯅ ꯑꯅꯤꯔꯛꯇꯒꯤ ꯍꯦꯟꯅ ꯏꯅꯗ꯭ꯔꯤꯕꯅꯤ ꯅꯪ ꯁꯤꯗꯤ ꯃꯤꯅ ꯄꯥꯝ ꯂꯩꯖꯔꯛꯂꯒꯕ ꯑꯩꯅ ꯅꯍꯥꯟ
มวยตาดำลิดลูบกี้มันนำคราเซียเลนะสุรกับพลังของตะพงบุตรกี้ป้าบนะป้าเมนะมาเล่าเรื่องกันเนี่ยลิดขินบุตรกูไอ้เด็กก็ไม่เนี่ยเล่าไม่ยากเลยนะให้รู้ดูเนาะไอ้คุยป้ามันสิสูไอ้ปวดบ้าหรือปวดน่ากินเนี่ยกินนี่ไก่นะไก่ตะขังเดิมขังเดิมฮันนูบุมานะน่ากินพิโรป้ามันสิดิไก่ได้รู้เนี่ยป้าบัดนั่นเตะอีมาสุนี่ไอ้กี่พี่พนึกพัฒน์มาสู่อยากบอกตัวอุบยาดเลยยามมันพัฒน์ยามป้ามีไอ้เล่าเรื่องไอ้ยงแต่เสียลูกเกนะเฮกแต่เล่าขี้ไอ้ดิพันธุ์บุญงไงดีป้าบังอามาก็กินมาตัวสิอันอวยระบมวยนี่นะน่าสามสิอุบัติพันธุ์ดมนุ่งชิโดยมากินอุปกิวาดุดามาดมรุมส่วนใจนุ่งชินี่มาคุยบุ้งมุชินะน่ากินพิโรยามป้ามันมาเสพอัตย์กริกิสูนั่นเองน่าสารก็ปีคุยบกินให้บดีไอ้กินอุปปังมิสินะขังเสพปนเตตุกันไงก็กริกิโนอิมานะมาบุ้งอุปกิพี่พันธุ์เสียแล้วก็น่าก็สักลักลิบสินะขังเสลักซะจีดมวยน่ะตัววิเศษใครเดาเรื่องนี้นักก็กรอกโคตรนะมุรุมุส่วนลิบดูป่ะก็ชุ่มนั่นติดใครนู้ไม่สมคัญมันนี่กริขันลิโนกริพริตลิสิกินะสมคัญลิบอะดูกี่วันเดียอุปมานุ่งดาพริตอสุบกอกท้องงามไม่ยาวปะนี่อะดูเด็กอามาก็เฮกลิลูกใครเดาเรื่องนี้โหยสวมแต่น้ำมูบีมากระดูไงเลยสารีไงลูนันตีนรำบีมาตาคุยบีก็วารีตัวนี้อีตานั่งนะไอ้กินนุปามนั่นสิบิโรไอ้เนี่ยนุปามมาคุยตัวนะไอ้กินผู้เรียบมียามแบบมีเงาบดดอกมากินมังนั่นเลี้ยนนะแกบางวันแต่ไอ้ละมันคงแกมาไอ้เลยนะนุปีคุยไปดียาระไอ้เนี่ยที่ไกลตัวเมื่อกี้มาเลยนะนุปาคุยไปยาหน่อยมาหน้าตัวมาดูใหม่นะไอ้สุดตัวแกมาดูดัดมาไอ้เนี่ยกายามดูไงเตี้ยแบบข้างตรงนี้โหยไอ้เนี่ยผ่านน้ำมันสิละแกนุปามาคุยแต่นะนุปีปังคุยไปยาประดอกในใครวิเบียบป้าขับนะในใบยาบนนั้นนั่งสุนัยขายอยู่สิเลยดีไอชูมาดูมักนี่ขลิบะมาหน้าหูจะเทียงข้างกายรักเนาะโดนนุปีก้อยรำลิบะไอสูนุป้าก้อยเกมาหน้าตัวตัวไอสูงามีอุดเกอาศัยให้นวารีตัวรีนุ่งมังกินมีมูบีมาสานุป้าเด็กเสียลูกดูนะไกเที่ยวเด็กมองหน้าฮานะเสร็จกันดบะพันเอกพีมาสู่อายปะมายามมาเลยรำลีมูบีพิโรลสิงห์ดูเลยอยู่เรื่องมังกรดับพัมดูนะติงทกตัวนี้ยิงลีพัศรีกันเนาะพี่มาสู่สิงเสียไอ้คนนั้นโอ้ยปักษรนี่สินุ่งตีกีเอามัมเสียสินนั่นอินเดียงงท่ากีในใครกีในกีไอ้นี่สิให้มาอีมาพี่พันเอกสิงสีดีก็ได้เด็กเนาะมันต้องพัศรีได้มาสู่สิงสีเดียอาศัยให้นัทธาซะมันยังกินนักแต่พัมทัดนะพี่พันเอกสิงกันดูยิงเลยพัศราไอ้กินนี่ไอ้เนี่ยเสียแกให้แต่นะใกล้เที่ยวเด็กเลยรู้ดีปะนี่อีมาบุปผาโรป้าไม่ยาวบดีอามาขันเอาอสุกยากูมาสู่สิงสิบุอิมาจะเสียตัวบ้าโหยเสียตัวนี้ใครดูแกสิเสียบ่บ่ใครชุดตัวดีด้ะสมหายบันนี้มาอะโดอิมาอุนป้ามาสู่มาขันโลอะโดอางางมาสิกะอุเรียงสิกะที่ยานไว้กว่ามาสิดีไอ้น่ะป้ามันเลยรักลีนี่อะโดดีมาเลยมาสู่กระสับตักตัวเสียสิไว้นะน้ำเมาเล่าระกีเล่าอิมาอุนป้ามเลยดีโคเฮกพิทุกละกันเลยเสียสิกะรีโนเนนันนี่น้ำมันบูพี่โยเลยให้ดิโรพี่ยามันติงถูกตัวเต่ารีบดุปะมาพูดอะไรบันหังลิบกาตุคุมบีภาษาหน้าตีมูบีมากีถูกปะพี่สิงกันตัวเองนี่ท่าซะนะมาคุยบุ้งว่าตัวอันสินดุนะอิมานะใครเที่ยวเด็กเลยรักลีนี่อีน้ำมันดิเสียเลยยังไปนะฮะอิมาอุบินให้ในเลยบีรักลีโรนาเตดาอิมานะมาสินะบายในเลยรูบันอีกะรีบะน่ากิมสุสิงสีฮันุบีมานะเสียตัวปะพัชรานี่ดูดินูปดาหิงสับลบิมานะมาสู่อายากประสิงสิเสียลบดิฮะเลยกายมีคราดีน้ำมาอุปดาขังดันสินะบสวยใจอาศัยให้นันนูปนี่มูบีมาดีอดุมักมาปูริบันหาริบัตุตัดสินนันดบีมากีทบปะมาตาวรกันเลยบราซังนะอิมาอุยเบียมาอีกูอิสินขจิกตะทักเกอิสินกุใจมตะกันหอยป้าอาศัยให้นะอิมุงเดสันคีบราซังนะมาม่ามูบีคุมเดไอ้มาม่ามูบีบราซาวนักเกาหลีบัดดูมังวันนั้นแต่บัดงนะอดมักมากีทกปะตาวรกันเลยมาม่านังนั่นน่าดูตาการินนังนันดักบารักไอ้นักเกางังบักคุมจิบเสมาชี้ยังไงไอ้น่าริบสิมังวันนั้นแต่บัดงนะทว่าก็สาดให้วันนี้โอ้ยงอนว่าอย่างงังบีรักกันตานิ่งดีเอ้การิกิตานิ่งจิบนังดีว่าตานิ่งแต่บักกีตานิ่งจิบฮึสวยเสีย
อีไก่ขังเดบะไก่เที่ยวสัญญามโคงอีไอเด็กมุ่งดิสังจักรกอาศัยให้นะมากิฟีสิงห์ดูปุสินดูนะอิมุงดิสังขีอิมุงดิปัดจังขีกะรีนุมานันดักมรักฮานากามานันเดบะมาโตยามนันโตริบิสิบะมาสิไอนี่กะรักตนะยุมสิเดกิทอกเอกตันโตตละกะอีเบียมพัลโตกุกปุสิละกันนิโกไอกินปีสักทีบิสินะไอน่ะให้ว่ากันตาดงอนเดกะกงงังโตดบิสิดะไอกิทำมวยสิให้เป็ดกะสูนุงไงจะจีโตวิสิป้าบ้าสิงไงบดก็ได้อาศัยให้นักขุดใจดูเล่าดูนะอิสิงกันดูกุรุสิงนี่อิสิงมุกเอาไปเลยตรีบุกกะสิบุกอิงป้าบ้าบุก็ได้จะเสร็จปีรูปนุงกะใส่ใครน้ามาตัวก็อิโน่นั่งมัมตัวนุ้ยเดสลูบุนี่นั่นเองตัวโตภาษางำเดียให้แต่เดอิสันก็บุนี่นุงไงเจอนะอันน่าบังปีรูปนี่โอ้อะดูป้าสังเลบดีอิงคอลเสียคิดจะเต้าปีกี่รอบน้ำมันฮาวายมารู้คิดจะหุ่นเจนแกเฮ้ยให้ดวงกายเต้าให้บ้านโนอามาตั้งเต้าบิโออามาดีงรังมวยตาตันเต้าบันเองพาเรื่องนุ่มสาวเนี่ยถ้าเรื่องเมื่อการด่าอีป้าเต้าเลยอาสมน้ำมันดำดีอาสมเฮาคีมูบีดูฮันุทั้งสิดามาปุโรยบัดาสิงนารีบันให้นะนุป้าฮันุบมาคุยรำมีโนมกินมิดนี่มูบีเลยกวนอามากิอุจาวมาฆ่าดูดาฮันุบตุ่มพกกะวารีเต้าเลยกรีนสังสารกลกีอีโรมสาระตาดดีกรีนสังลขัดปีรักลกีไอดิงาสาระอีอานุปานันทิลักตนะตาดกีอิสากายานุนิงุลกังตาหุมนี่โอ้พี่บ้านตายาวดับวยยาวดิให้ยังนั่งเลยบดายามนุงไงด้วยสานิดาอิสานุปีหุมซูลอยน้ำมายุมปานักเรไอคุยอันนี้ตั้งนี่ไอกิสาวรบยุมดูดาเลยดูริบสิขังเจดตัวริสิตาดาอีปุโรยเป็นนาวนุหุ่นดุพิรำลบีมาปังไกนระบิเสกลาอิเสียตาดกเทงนรูบดกีปุงบ้าเสียมาพังซากะดาวริในตัวมตาบิโอเรโรยขันลุบดวักขัลเสียยามนุงไงโดนั่งกินบ้าดูบุกดูบุดสีครีมังลักในระกะสีครีนี่ตาดานุงไงดินุงไม่ได้นุงไงดิให้บุมาหนสีคิบันนังสีดีฮันูทั้งสีเดนังไออามุกเทงนดุนะนุงสีปันทุงยงวินดาวรินังไงเสียไทยนั่นนะปะคังเลยสาบิอวยยังไงเทงน่าจะรำนับดีก็ยาดนุงไงนี่นั่งสู้สิกันบ้ามาเด็กเลยไอ้สู้สิกันเบี้ยไม่เห็นเราเลยตาดสิมาตาดันงังทุรกุวาเสียตาพยายามนุงไงได้ที่อาศัยให้นมูบิตรงพวกกันโนเคดันวารีเตารีมาคุยอันนี้นั่งอาศัยดีวารีเตารีบดูอูวดูกิอโตปนักันนับพัมลิบะบราซาวน์ตาดำมิก็ยิ่งนุ่มสิเดนุป้ามังวารีสารีบดูปีสิคุณเจียวสิไอ้กินปีคุณเจียวตกน้ำมันนักเรียดไอ้บุให้พิจารณาเธอก็ยิงสิเลยบราซาวกิมาตัวดูดาอีเบียมฮัลนะตาดาการิโนอามุมังเดลัยริบดูบ่ฮะก็ชุดตัวดินั่งเชนุชิมันเดนะเงาซุ่มนั่งอยู่ว่าคัลกัมมังลิบนี่ไอ้มานานักไอ้เลยนะไอ้อยู่ว่าคัลมุคัลลิบะตาเด็กมองสิดิไอ้พยายามนุชีว่ามาลิโกนุชีจะไม่ได้ไกลนี่นุชีบดูนะบุนานักแต่เลยนะนั่งอยู่ว่าคัลมุคัลลิบนี่สมเดมูบีตัวพวกกวารีสานะตารักลิบคนเจริญดูดาไอ้ส์คนเจริญสิดิมาคุยมาปากะตกน้ำมันนักเรียดไกดูระกินังภาษาดูบุตกยามในตาผมขังเดบดงตัวริบดูบุกริกิโนไกชุดตัวติดตาตามานี่ดาคนเจริญสิไอ้กินปีกินี่แต่เสียบเธอก็มาสักเสียงไอ้สิ่งนั้นริบเสียโกนั่นนะบ้าสมเด็จสมุบีว่าเขาตัวนี้คนเจริญเสียคุยมาปากะคนเจริญดาไอ้เป็ดแต่เสียบเธอก็มาสักเสียงมวยมาปาเสียมวยมาปานี่มวยมาปานาติดตัวขังนั่นนะบ้าอาศัยให้ในมูบีอูมรุมอดุดกิเสพทัดในยังลักลำมีบัวราเจ้ามาสุอูมรุมอดุดกิเสพทัดในยังลักลำมีอันนี้ดูมิดกับมิดซาในขังเปรียกขังในห่วยมาอีเบียมหันนะใครดูระกิตาตาก็ชุดตัวดีเบียมหันจะละสิสมเด็จสมูบีภาษาดูใครโน้มอีเตาวีมาเตาตุดตงปกนะใครดูระกินังอุบางานปีกการดนะก็ชุดตัวดีตาตาก็สิ่งที่จะละสิกวนน้ำอุณระสิวารีพาวที่นั่นสานจีอยากวารีว่าใต้ตัวคิดสินะวารีก็กวนตัวรสินาสีที่จะละสิตาดาอาศัยให้นะอันนี้ดูสูพำลำบากที่เขากัดตัวนะอุคาตัวที่ทุกหลักลำมีวาราเจ้าสูอีเบียมฮัลก็ลอยนั่นทุกหลักบดาอันนี้ดูมุกมายุกเลยอันนี้มัก
วาลางเดียมตังงังนาดีมากิทบเสนกีนุมิดอสิกินุมิดังนี้มราเจ้าอมดิมูบีกันนักขัดนารีดังน่ะนุปีสีครบนุปาสารกะนุปีคุยบดียารกะไอ้เนี่ยที่ไกดบกี้นุปาสีครบนุปีสารกะนุปาคุยบดียารเฮ้ยนุปีนังกะนุปาไอ้กะมันนบียับอิชฮันุทั้งสิเดนังน่ะตัวริบดูยามเลมิขันดรินสานามกิมมังเดอีกไอ้บักตักขังเดรบเนฮีอีกไอ้เดบีฮ่าโยมวยแบบปานตัวริบดูดียามเลมิสิโรฮันุทั้งดาฮันจินุปีคุยรำบักกี้อิมุงอีรังทบปะกะยาโตก่าวมันใครอมุกนาหูนั่นน่ะฮันุวัสินำนำบันนังนะนุปีกับคุยริบดูดียามเล็บใจเลยแฮะเฮาสิกตีไอซูนังน่ะตัวบัดุมน่ะตัวกระดริบันให้บังงังบัดยาจะบันินะนังสุนังทบปะไอซูไอทบมาสิกะยาตมิวสิจิมยูนี่มั้งมาปูรวยบะไอกิมังเดนุปาอุนรำบักกี้อีกไอกิที่ให้จุดนั้นมาสินะตุ้มมาสิทั้งอกทั้งดุกตัวน่ะโยส่งคุมแล้วก็เลยเนี่ยมวยมาปานอีกไอจังกะไอที่ใครต้องไปอีกไอด้วยปะน่าว่าเราเด็กมาสิซานามาเก่งวันเดียวก็สิเจนงั้นสิดีนุปีนังพูดแบบตาลีเรางำแล้วก็พูดแล้วนั่งดุมเนี่ยคู่สาวกับเปี้ยแล้วมันทุเรศกี่เรานั่งนั่นปีนี้ให้กันนะนั่งนั่นโตนิ่งไม่ได้โตไม่ยากหรอกงั้นสิดียาดิให้บ้ามาขังกันกันนะอาศัยในมูบีควงเสร็จลักษิลีบราจงมาสู่มากิลอยนาบีบุพูดเธอระกิขันนะนางไม่ก็ดูตาขัดตุนะมาขุดมาสากันดูโปรโปรที่ตันจ้าดูดาตัวยาสาวนั้นสังลักตุนะอินุอิมากระเป๋าวันโตสิบุกไก่ไอ้เงาใส่ที่กินตากินตานั่นตีเขาสิฮันุทั้งสิเดออิมากระเป๋าวันสั่นลิบลิสสิการีนให้นุ้ยบุอีกไก่บุกไก่โดมันจะนั่งตะขังจับน้ำมาสิขยันใส่ยุยบุกกะเรียไอ้บุใส่ยุไก่เดอไอ้นั่นตีเนี่ยใส่ดูเดียนั่งนี่นั่งฮันุบะอีบุงอ่ะอีกไก่ขังเดบะไม่ท่าบันป้าสิเอาที่นั่งงังทันสิกะไก่รักที่สุดเนี่ยมันนั่นโน่นนั่นปีกวยดำลิบเสียอามุกตัดที่นั่งงังsagol pakraman mamamay si tanggal sa pangamda na ba kari nang di hanu thangda nupa koi da bungo nama si ong tathi na nga napa ai lei na lo na nupa koi ram ni bani masigi hanu bisi yare pa si ma so amta ta ning tri nati noi na ngang na ri bu bu yumlon kai ro na ba ta ra ga kai no ba khan ki doi si noi noi ge ning pa ma to ba da noi na sai gi izati karim te yeng den ha baba पावदा इन कयरक अन्न असिगुम थबकसे तौरनु हाइक्रम नट्रो अदुगा पावना अंजिन नसाइन पामदब थबक सुम तौरिबसि करिगि अदुगा इमासुनि हनु थंगसिदा पावना तवै हाइदुना इमासु येदा तौगदब नते मसिबो हंगनरिब अहल ओइरब कानसिदा नोइना तौरिबदुबु कइदा लेमजरे हाइना तौरिबदु इमागा पाबगि मोंगसे नसा असेंग यानिंगदे याम हायदबसु फाव असुमना सुम इमा पावना तौगदब ओइरबदि अई इमा पाबगा लैमिनब ngamlaroi wakal muna khat ima baba nakhoi gi apa ma tau ge natraga ai yum si thadok tu subscriber tho ai wam khata ning tri sigum was macha mana mama pa ma gi mafam da hai bhong na mu na ti nakhoi na sana wakal ta natrabadi ai yum si ma khatan lai ro asi hai na loya ka tu gi thoki morazau amadi movie maru lukha tumi lai ri nasai kai thongsin mapal da lep tu lai ri bi thaza tapna mani mako gi manang ta sanglak tu na ima baba ngasidi namo ima baba da wa khasik haizagi namo na asumna hai da namo warobi namo na khasik no ngai jadaba pen da balai bagi namo gi bu ningi warol se haizagi tawbani ima baba yuma ma pan da yuma du lairi ba ahal singa du gi thawdang yam na sauna nei ahal oiraba ima baba na nasa namo oi bai khoibu nakon bi duna afaba poktak bibiduna yumba lon takpi gadabani adubu ima pabadi asi haiduna thaza sora sang mamu hondoktuna ima pabana tawriba thabak se haunaba thabak nate tungi lambina sanghauraba mangi lambina tensilakla matam asida hausipu pakhang leisabi kumna ithak irang da tawba namau pamsati karigumba mina khangkra takhraga ima pababu mina karine haina khini imung asibu mina izat tawkidra moi tadabu mina ubada nukna biroidra ima baba haukrabdi haukibada wakalang pangkalam labaso patung tarak pasidagi asumna pamdaba thabakse tawbiranu adugi mahut nasana mo khoibu nakon biduna yum mamagi halna lawgadaba thawdang adu lawbiyo namawna si haidana namaw warobi ganu kanana ti haina adu haisabani
ꯑꯁꯤ ꯍꯥꯏꯅ ꯊꯥꯖꯁꯨ ꯋꯥ ꯈꯔ ꯍꯥꯏꯔꯝꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯉꯁꯤꯗꯤ ꯕꯣꯔꯥꯖꯥꯎꯒ ꯃꯨꯕꯤꯒꯗꯨ ꯃꯆꯥ ꯃꯃꯧꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯣ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯂꯝꯃꯤ꯫ ꯕꯣꯔꯥꯖꯥꯎ ꯇꯞꯂꯞꯅ "ꯉꯁꯤꯗꯤ ꯑꯩ ꯏꯆꯥ ꯏꯃꯧꯒꯤ ꯃꯃꯥꯡꯗ ꯇꯁꯦꯡꯅ ꯏꯀꯥꯏꯔꯦ꯫ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯆꯥ ꯏꯃꯧꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯔꯔꯣꯏ꯫ ꯁꯨꯃꯥꯏꯅ ꯏꯀꯥꯏꯕ ꯅꯪꯅꯤ ꯈꯪꯖꯔꯝꯂꯕꯗꯤ ꯑꯩ ꯅꯨꯄꯤꯒ ꯑꯃꯠꯇ ꯀꯣꯏꯖꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯩꯁꯨ ꯑꯁꯨꯝꯅ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯅꯤ ꯈꯪꯖꯔꯝꯂꯕꯗꯤ ꯍꯅꯨꯕ ꯅꯪꯒꯤ ꯅꯇꯧ ꯇꯝꯂꯒ ꯅꯨꯄꯥꯒ ꯑꯃꯠꯇ ꯀꯣꯏꯖꯔꯝꯂꯣꯏꯗꯕꯅꯤ꯫ ꯃꯃꯥ, ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤ ꯋꯥꯈꯜ ꯇꯥꯔꯁꯤ꯫ ꯏꯆꯥ ꯏꯃꯧꯅ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯊꯕꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯁꯤ꯫ ꯍꯣꯏ ꯃꯣꯏ ꯃꯄꯥ, ꯇꯧꯔꯔꯣꯏꯁꯤ꯫ ꯑꯗꯨꯒꯅꯦ ꯃꯣꯏ ꯃꯄꯥ, ꯑꯩꯅ ꯃꯣꯏ ꯃꯄꯥ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯅꯨꯄꯥ ꯀꯣꯏꯔꯝꯕꯒꯤ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯃꯃꯥ, ꯉꯥꯛꯄꯤꯒꯗꯕꯗꯤ ꯅꯪꯅ ꯑꯩꯕꯨꯅꯤ, ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯕꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯃꯃꯥ, ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯃꯣꯏ ꯃꯄꯥꯅ ꯋꯥꯈꯜ ꯇꯥꯔꯕꯅꯤꯅ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯔꯦ꯫ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅꯤꯃꯛ ꯂꯥꯡꯐꯥꯡ ꯇꯧꯕꯒꯤ ꯃꯍꯨꯠ ꯃꯅꯦꯝ ꯑꯃ, ꯃꯀꯨ ꯑꯃ, ꯃꯃꯥ ꯑꯃ, ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡꯗꯣ ꯂꯧꯗꯨꯅ ꯏꯆꯥ ꯏꯃꯧꯕꯨ ꯀꯣꯟꯗꯨꯅ ꯂꯩꯔꯁꯤ꯫ ꯍꯣꯏ ꯃꯃꯥ, ꯉꯁꯤꯗꯤ ꯑꯩ ꯄꯨꯛꯅꯤꯡꯗꯨ ꯌꯥꯝ ꯅꯨꯡꯁꯤꯔꯛꯏ꯫ ꯅꯪꯗ ꯅꯠꯇꯦ ꯄꯄꯥ, ꯑꯩꯁꯨꯅꯤ꯫ ꯏꯀꯥꯏꯕꯅꯁꯨ ꯁꯤꯔꯦ ꯑꯩꯗꯤ꯫ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯂꯣꯟꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕ ꯊꯥꯖ ꯑꯃꯗꯤ ꯂꯣꯌꯥ ꯑꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯇꯧꯔꯤꯁꯤꯕꯨ ꯋꯥꯈꯜ ꯇꯥꯔꯤꯅꯤ ꯈꯪꯗꯦ, ꯇꯥꯁꯤꯟꯅꯔꯤꯅꯤ ꯈꯪꯗꯦ, ꯀꯞꯃꯤꯟꯅꯗꯅꯒꯁꯨ ꯇꯧꯔꯤꯌꯦ꯫ ꯏꯃꯥ ꯄꯥꯕꯁꯦ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯅꯤ ꯈꯜꯂꯦ ꯑꯩꯗꯤ ꯊꯥꯖꯗꯦꯅꯦ꯫ ꯍꯣꯏ, ꯏꯃꯥꯕꯨꯗꯤ ꯋꯥꯈꯜ ꯇꯥꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣই ꯄꯥꯕꯁꯤꯃꯗꯤ ꯑꯣꯏꯅꯝꯗꯦꯅꯦ꯫ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛꯇꯣꯏꯕ ꯅꯨꯄꯤ ꯂꯣꯟꯅ ꯀꯣꯏꯔꯔꯣꯏꯅ ꯏꯁꯤꯛꯂꯛꯅꯤ ꯃꯥꯅ ꯋꯥꯁꯛꯂꯤ꯫ ꯑꯗꯨꯕꯨꯅꯦ ꯅꯔꯣꯟꯗ ꯍꯦꯛꯇ ꯅꯨꯄꯤ ꯀꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯣ, ꯍꯟꯗꯛꯇꯤꯅꯦ ꯄꯥꯕꯁꯨ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯅꯤ꯫ ꯑꯩ ꯏꯀꯨꯕꯨ ꯊꯥꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯕ ꯕꯣꯔꯥꯖꯥꯎ ꯑꯃꯗꯤ ꯃꯨꯕꯤꯗꯨ ꯃꯆꯥ ꯃꯃꯧꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯣꯌꯥ ꯑꯃꯗꯤ ꯊꯥꯖꯁꯨ ꯌꯨꯝꯒꯤ ꯑꯍꯜ ꯑꯣꯏꯕ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯍꯔꯥꯎ ꯇꯌꯥꯝꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯊꯥꯖꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯃꯨꯕꯤ ꯑꯃꯗꯤ ꯕꯣꯔꯥꯖꯥꯎ ꯃꯆꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫